ai asing madi mina wajau ngange dum hai ni ai ek day one dum khangi lising tara di hela kan ado ngasi di lising tara do adu dagi hela kan ngasi mag Elite TV na unazaro bada koi Kaisamthong Kendra gi candidate Sri Sapam Nisikant ta phongdok pirak pase Kaisamthong Kendra se mana lising vote lising tara helaga mai pakani na takpire masida kari wafam phongdok pini mi perspective ni haibadi ai na du ai isagi adu tawre adu haidi satra kudimak se ai na du lai pare haibani paikha se haidu kan khangbani Kung khang bani hai tar adu na haido kan lum khangzarani marai yam nungai jai last oina khoi Kaisamthong Kendra gi kaigumba mai pakpira gadi ko khoi ihan hana pangthok kadaba thaba amtang haido khoi first pangthok kadaba di kai na am tan mayam da akibam lei sa idi infrastructure development kai sidi loi pangthok to le tabang na taksa gani na haijaba bot khom mai ta ka leite amung tong mai pakraba tabang na takadabni hai badu khoi first initiative di karino hai matam da mayam akibam lei ri phanam nungai ramaga su MLA minister oigra kanda chokpi do phamgra kanda anouba character am oigi changba nungaite thongonjali magi hani character oidi habi akibam lei adu akibu do kwai farsan lokthok kisine kalis